ngasi numida waram phongkiba tuan tuan ba manipuri sifong singdigi amasum thokiba thawdo wathok singdigi maru oibe I pauk sing khongatcharaga manipur top channel gi maikedi mayam da share tawzgi hanada laibak sigoiba covid-19 update mayam da thamzge nau namioi lakh mariga 0.01 positive oire mioi lishing mariga samaga marfu katare laikhidre laiba asida no makangna covid-19 gi ani subo web na positive oiba masing hengalakpa amadi siba masing hengalakpa na maram oiraga state kharada sauna mi painingai oide hauki bapung kun ga marida nauna mioi lakh mariga 0.01 positive oide hairi bapung khom asimakta da mioi lishing mariga samaga marfu katare laikhidre masi tharaga laiba asigi oina laikhidaba mioi lakh aniga lishing kuntraga nipanga saniga humdra yore hauzik phawbada leba asida positive case crore aniga lakh taraga nipanga lishing maudraga nithoiga satru ka humdraga taru yore nabadigi pharakpa masingna 1.79 crore yore active case na 37.2700 ni hairi amaromda north east state singda su covid-19 positive oiba nomonomi hengalakpaga loinana active case su state nipanda khangwang wangle masina maram oiraga manipur amadi sikkim yauna north east ki state kharagi hauzik oiriba covid-19 situation gi matangda prime minister na chief minister singa wari sanakhre haine supalli atopa paw manamu langthabal kendra da positive oiba chamaga taruk lai ani lekhidre hospitalize tawbana miyoi taraga mathoi khakta ngaidi syam langthabal kendra gi MLA hanagi cap NPD minister karam syam haikre langthabal kendra da covid-19 positive oiba miyoi samaga taruk lai miyoi ani lekhidre hospitalize tawbana miyoi taraga mathoi khakta ngaidi wapam masing asi kendra du da positive oiba hengalaktuna misimina hengalakpa kharada oirabasu mating oinaba Kanchipur da leiba Standard Robert Higher Secondary School da community home isolation center kendra gi MLA na hangdokhibada Sri Syamna phongdokhibani thoram du da ADM Imphal West National Yumnam CSO Imphal West Dr. Nandakishore Amadi SDPO Singjamai Lakhanna Singbasu saruk yakhiari hospital de admit tawna hotna bada awaba kya mayoknari masigidama Standard Robert Higher Secondary School asida community home isolation center asi hangdokpani haina su Sri Syamna phongdokhi makasa tharak poina to papaw manamo laikhidraba zamandar Ronald gi imungda lupa lakh aniga lising yangkhai mateng pangkhre handakta Assam amasum Bengal da pangthokiba assembly mikhal duty satkiba taruk suba MR gi zamandar Waikhom Ronald Singhana Guwahati da covid-19 positive oibadagi laikhidaba aduda ngasi English nganiga taraga mangagi SI amasum zamandar gi base na laikhidraba Ronald gi Thawal Khetri lekai da leiba yumna satuna imung manungi awabada saruk yabago loinana lupa lakh aniga lising yangkhai mateng pangkhibaga loinana laikhidrabagi mafamda haikat laikat tamduna ikai khumnabu utpaga loinana imung manungi awabada suk saruk yakre haidi amasum atopa pawamana district taret ki DC singna curfew gi order sing thokre Manipur covid-19 gi ani suba webna akiba phangna positive oiba no makangdana misimina thokpa hengalagdi basi yenglaga laingakna district taret Imphal East Imphal West ta cantonment zone laukthokibagi matakta Thawbal Kaksing Bisnupur yauna thasigi taraga taret phawba indefinite curfew lengaki chief secretary MS Khan laukthokibagi matungina ngasi district taret ki deputy commissioner singna magi district singda CRPC gi dara samga nifuga marige section anigi makhara curfew thambagi order sing thokre hainasu paus na makhata na phondorakli makhasa tharak poina topa maruiba pau khura namuk China amadi Myanmar gi oxygen lauduna covid na naraba miyoi singi damakta oxygen watana bo honagani CM Manipur covid-19 positive oiba miyoi gi masing nongmonomi hengalagdi basina maram oiduna oxygen watana thambagi mathau tarakpadagi sarkarna oxygen marang kaina phanganana bathabak paikhatle athuba matamda Bharat ka yumlo naduna lairiba China amade Myanmar dagi oxygen launabagi thorang chapsana paikhatle haina ngasi pauksi esiga chief minister N Biren ga wari sanaba matamda phongdorakre chief minister na makhata na phongdokibadi Sayol amagi manungda China amade Myanmar dagi oxygen concentrator lising ama ahanbu oina launaba mari lenaba authority ga wari sanare oxygen asi pusilaktuna Manipur covid na nabadagi hospital singda layengduna lairibisingi damakta watanaba honagani sohairi amasum chief minister na hai sarkarna oxygen marang kaina phangananaba laukhalapa thaurangi manungsana Manipur oxygen project ama paikhatnaba thaurang tawre nauna paikhat kadaribu oxygen project asi Assam dagi
liquid oina puthoraglaga Manipur converter semduna oxygen onthokpagi thabak paikhatuna Manipur da lairiba hospital oxygen watana phangana na bohonaragani Porompat lairiba Jenims hospital su oxygen plant ama semgat pahore hairiba oxygen plant asidagi sayol amagi manungda oxygen puthoktuna phangana na thabak paikhatlagani Masidana tana tonganba oxygen plant ani amasu semgatuna oxygen marang kaina puthoknaba sarkarna thabak paikhat pahore su hairi amasum CM na makhatana phungdokhibadi COVID vaccine kapagi thabaksu khumang chauksina sangsinna bohonari sarkarna COVID vaccine kapham oina lauthokraba maphamsingda hana nongmada miyoi sama kaplambadu miyoi samaga yankai da hengana vaccine kapnaba order thokre aduna hek yariba makai COVID vaccine khongjel yangna kapthoknaba sarkarna thabak pekhatle haiki amaromda Manipur ngarang COVID-19 positive oiba migi masing satruk yaurakhiba sidagi section thorangi thabak lokhotuna Manipur gi district taret haibadi Imphal East Imphal West Thaubal Bisnupur Kaksing Chusampur amadi Urkhul district ngasi me nipanigi thasigi taraga taret phawba curfew thamkhibasi laina laichat asidagi ngakthoknaba sarkarna lokhotba thabakni Miamnasu curfew thugaiduna sathok sasin tawbigano hek yariba makai yumdagi mapan thoktana miam punbagi hainabi thadoktuna COVID-19 gi satna kanglon ngakna satuna laichat asidagi ngakthokna bohonasi sarkarna laichat asidagi ngakthokna ba honabada lokhat phamthokpa section thorangi thabaksing mapung fana paikhanaba honagani suhaina pausna makhatana phungdorakli makasa tharak poina topa maruiba pau khara namu Myanmar da sensilakpa mitop sing khando ukal COVID-19 laisat ki sarang naringai sera asida Myanmar romdagi Manipur gi lamkai manungda lona sensilakhiba mitop sing kadaida lairibagi haibasi sarkarna kupna yengsilawa mathautai hauzik Myanmar thokliba irang asina maram oiraga Indo Myanmar border ga naknaba Manipur gi singi lamdam singda athingba ayet pa amata yauduna Myanmar masa kya khunda laita sinduna laisilamba yabagi singnaba laire haina umang laikanba apun malup ukalna hairi Myanmar thengnariba Indo Myanmar border paring oiriba Manipur gi Sandel amasum Chusampur district ki tuan mafam singda nauna linkhalakhiba khul masa singda saksu manadaba state asigi miyoi singa lol phaunadaba mito minau sing kaya yamna leibagi haibadu sarkarna hai singna masak khangdokpa mathau tai amasum lamdam asida khunda mainariba phurup sing asi nungsi sanana tengbang minaduna hingminarakpani adubo lamdam sida homin kaminarakpa phurup natabasingna lamdam sigi puwari maruoiba mafamsing manganduna nauna maming thonjinbana singba leptana satharakpa sida aini goiba lengaki oiba athingba amata laitabasimu laibak thibamuk lairaroi haina pausna makhatana phungdorakli makasa tharakpoina topa paw manam naha ama siduna lairambadagi police na lakhatkre ngase yupung mapalom taba matamna Thawal police station gi manungsanna khekmanda mayad naha amagi asi baksang taduna leiramle asi baksang adugi manakta motorcycle registration number MN01Y3550 su leiramki asi baksang ama taduna leire haina miyamna Thawal police ta paw pirakpadagi Thawal police na district magistrate amadi forensic expert yauna asi baksang adu lokhotlaba matungna masak maming khangdoknaba amadi postmortem gi damakta rims ki mokta thamkhrai Saira asida siduna lairamliba miyoi asi Thawal district ki Waithau Thiam Konjin mamang lekai da leiba hizam somokanda sei kungomda apokpo kumar kawi haiba khangmangamki press na phangba pawgi matung inadi laikhidraba naha asi drug ka hena sabadagi overdose oiduna sibu oigani haiduna thajanari drug sijinabadagi matam kharagi mamang imung manungi miyoi singna rehabilitation center amada thamlubadagi mayumda leiba kuidri haibasu tari haina pausna makhatari loisilakpoina topa maruiba paw khara namu COVID-19 thingnaba sarkarna lokhatpham thokpa hena kanma section tharang lokhatpiu ipak COVID-19 gi ani suba wave na hanadaga manadaba mawongda India phibam suksil halakpaga loinana iramdam kanglaipak Manipur dasu singamadi tamgi mafam kya da miyoi kya COVID-19 na positive oibigi masing nomu gi hengalagli maduna COVID-19 laisat asi thingnaba sarkarna lokhatpham thokpa hena kanma section tharang gi thabak lokhatpiu haina Indigenous People Association of Kanglaipak Ipak Manipur na hairi ngasi ipak ki General Secretary L Roman Maitaina press ta tholakpa sirol asina hairibadi iraisa kayana su SOP ngaktuna COVID-19 gi ani subo web ta gi akibagi masak oiraba laisat asi thingnaba khonaminasi senjau paiba lanai karbar ta bomiyoi kharagi interest market fangnaba madi GDP growth
contract damak central government amadi state government na mai onchin kiba loinana election commission of India na state kharagi legislative assembly amasum panchayat ki election pangthokpada SOP ningthina ngakidaba covid vaccine puthok le haiduna government na komthokiba private institution singi admission taunaba amadi fee khongbatnaba school amadi college kahaluba mayam singasina maram oiraga COVID-19 ga ani subu web asi sandokpada mating pangkibani haina ipakna lawi haina su pausna makatana su phongdorakli yamna thajaninga oiba mafamdagi phongba pawng khatanga mayamna share tawjaramge tentakna Government of Manipur Secretariat Health Department to the Director of Health Services Manipur simaru oiba kanusina subjects na mayam Dr. K. Rajosi Director of Health Services ta amuhan engagement tawbigi directed pirakre Dr. K. Rajo Singh MHS retired amasum ex-director of Health Services si ma amana Director of Health Services Manipur gi engagement taunaba directed tawre adukana maksi contract basis ta under sub rule clause 3 of rule 11 of the Manipur Health Services MMN rule 2021 gi matungina order ama thoktriba hoba khudakta gi satnarani haina supalli adukana hujujug si COVID-19 gi positive oibgi sang si hengalakpana maram oiraka namhaksi athubagi oina engagement tawbani hainasu Deputy Secretary Health and FW Government of Manipur Semilian Lingana Kuyek Pidno Tadorapa warol sinasu makhatana phongdorakli dugimam pathokso ibra sokiblan ki kya yars mem ngak pigani adu anobu ipauleragadi sujo shoidra mem dum update pizara kena Manipur top channel gi mekedi su mem request tawjari and thank you.